ꯂꯩꯌꯨꯀꯣ ꯑꯩ ꯊꯣꯛ ꯇꯧꯒꯦ 이찬, 아이 꼬야ው ngaweba. matayda ngata phamge. He, kaino? Ko ngawe, aduna matayda phamge haiba. Isa masak fajabi taungambi aba lairabanina aidi barian chalene kari nungi isa no pipo urabano do hek yawida ko aida sijaninge da ko kari no imana kaithen chane na chatkarga whatsapp chabenga halaisina somdana mathana matha sabane aina ngangi je nangi phana banine aibu kaida phatrage ima noyam haujanu ko aina hauji ko paung sen thokadi Noi waza haujani hare hare chenbi gro nupa phangdabi kumu thokbi laikai na aije nupa phabi gi mama ne haidana ne wa launa re masida nana kari su khatna lairibani ne laikai sisu mathaude fasana leitabajani ani pulle ahum pulle nganga dauta masadi warake leitadana hainagidre Ima, yare, yam taning ko. Ay ne, wakal se ngak ta khangige. Ay ko handakti iyam kari zani. Khoidau sogat bane. Laikai ne maro ma mi phatriba.
ꯐꯗꯣꯏ ꯖꯥꯠ ꯂꯩꯕ ꯆꯪꯉꯤꯗ ꯀꯃꯥꯏ ꯇꯧꯅꯤ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯇꯥꯇꯣꯄꯣ ꯉꯁꯤꯗꯤ ꯋꯥꯔꯣꯏꯕ ꯉꯥꯡꯉꯁꯦ ꯁꯌꯦ ꯑꯩ ꯇꯥꯏꯌꯦ ꯀꯟꯅ ꯍꯥꯏꯗ꯭ꯔꯁꯨꯅꯦ ꯇꯞꯅ ꯑꯗꯨꯝ ꯍꯥꯏ ꯀꯩꯅꯣ ꯅꯪꯅ ꯈꯜꯂꯤꯁꯦ ꯑꯩꯁꯦ ꯀꯩ ꯑꯣꯏꯅ ꯎꯒꯦ ꯑꯩꯅ ꯍꯥꯏꯕꯗ ꯅꯪꯅ ꯑꯁꯨ ꯌꯥꯝ ꯌꯥꯅꯤꯡꯗ꯭ꯔꯤꯁꯦ ꯅꯨꯡꯁꯤꯔꯩꯗꯒꯤ ꯑꯩꯅ ꯗꯃꯥꯝ ꯍꯦꯟꯕꯁꯦ ꯑꯩꯁꯦ ꯀꯩꯗꯧꯋꯥꯠꯀꯦ ꯁꯇꯥꯅ ꯁꯤꯇꯥ ꯁꯃꯤꯡ ꯃꯥꯜꯂꯗꯅ ꯍꯦꯔꯥ ꯁꯌꯦꯟ ꯅꯠꯇꯦ ꯅꯪꯅ ꯁꯨꯃꯥꯏꯅ ꯄꯥꯝꯃꯤꯁꯦ ꯅꯪ ꯅꯨꯄꯥ ꯑꯝꯇ ꯂꯩꯖꯗ꯭ꯔꯕꯣ ꯍꯥ ꯑꯩ ꯅꯠꯇꯕ ꯅꯨꯄꯥ ꯃꯌꯥꯝ ꯂꯩꯁꯤꯗꯤ ꯃꯣꯏꯁꯨ ꯈꯔ ꯆꯥꯟꯁ ꯄꯤꯌꯨ ꯀꯩꯗꯧꯔꯒꯦ ꯀꯩꯒꯤ ꯆꯥꯟꯁꯅꯣ ꯍꯥ ꯂꯩꯀꯥꯏꯁꯤꯗ ꯑꯩꯅ ꯅꯪ ꯆꯦꯜꯂꯦꯅ ꯋꯥ ꯂꯪꯅꯩꯁꯦ ꯅꯪ ꯇꯥꯗ꯭ꯔꯣ ꯌꯥꯔꯦ ꯁꯌꯦꯟ ꯑꯩ ꯌꯥꯝ ꯍꯩꯅꯛꯇ꯭ꯔꯦ ꯑꯗꯥꯏꯗ ꯂꯦꯞꯍꯧꯔꯣ ꯅꯪꯅꯦ ꯑꯩ ꯊꯦꯡꯅꯗꯕ ꯂꯥꯏ ꯈꯣꯏꯔꯝꯃꯨ ꯑꯩ ꯆꯠꯀꯦ ꯌꯥꯔꯣꯏ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ ꯅꯪꯅꯁꯨ ꯌꯥꯝ ꯐꯠꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ ꯁꯌꯦꯟ ꯅꯪꯁꯨ ꯅꯨꯄꯤꯅꯤ ꯈꯔꯗꯤ ꯏꯔꯨꯈꯣꯏꯕꯁꯨ ꯇꯝꯃꯨ ꯅꯠꯇꯦ ꯑꯗꯨꯃꯥꯏ ꯑꯗꯨꯝ ꯇꯧ ꯂꯩꯔꯗꯤ ꯅꯪꯕꯨ ꯀꯥꯏꯗ ꯅꯨꯄꯥ ꯅꯪ ꯐꯪꯗꯣꯏꯁꯦ ꯍꯥ ꯑꯩ ꯅꯠꯇꯕ ꯅꯨꯄꯥ ꯃꯌꯥꯝ ꯂꯩꯗꯣ ꯑꯗꯨ ꯑꯣꯏꯅ ꯀꯣꯏꯌꯨ ꯈꯪꯉꯕ ꯑꯩꯗꯤ ꯅꯨꯡꯁꯤꯔꯩ ꯂꯩꯔꯦ ꯐꯩ ꯅꯨꯄꯥꯅ ꯃꯁꯛ ꯐꯖꯔꯦꯅ ꯑꯗꯨ ꯌꯥꯝ ꯄꯣꯡꯕ ꯅꯪ ꯐꯪꯗ꯭ꯔꯤꯐꯥꯎ ꯑꯩ ꯂꯦꯝꯃ ꯇꯣꯛꯑꯣꯏ ꯅꯪ ꯐꯪꯗ꯭ꯔꯤꯐꯥꯎ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯣꯏꯅꯤ ꯅꯃꯪꯗꯐꯥꯎ ꯀꯣꯏꯇꯥꯟ ꯇꯥꯟꯅꯒꯦ ꯈꯪꯅꯤꯗꯅ ꯅꯪ ꯃꯁꯤ ꯅꯨꯄꯤꯁꯦ ꯍꯦꯛ ꯊꯦꯡꯅꯕꯗꯒꯤꯅꯦ ꯑꯩꯁꯦ ꯗꯥꯎ ꯑꯃꯇ ꯍꯦꯛ ꯌꯥꯗ꯭ꯔꯕꯅꯤ ꯃꯥꯅ ꯈꯜꯂꯤꯁꯤꯕꯨ ꯑꯩꯕꯨ ꯐꯥꯔꯦ ꯍꯦꯛꯇ ꯌꯥꯅꯤ ꯁꯤꯅꯦꯕ ꯃꯁꯤ ꯅꯨꯄꯤꯁꯦ ꯌꯦꯡꯉꯨꯅꯦ ꯑꯩꯅ ꯁꯥꯎꯔꯛꯇꯅꯅꯦ ꯃꯈꯧꯔꯤꯁꯦ ꯃꯦꯈꯥ ꯇꯣꯛ ꯍꯥꯠꯇꯣꯛꯀꯅꯤꯀꯣ ꯏ ꯀꯥꯔꯛꯇꯅꯅꯦ ꯀꯩꯅꯣ ꯂꯝꯕꯤꯗ ꯁꯩꯔꯦꯡ ꯊꯤꯔ ꯆꯠꯂꯤꯗꯣ ꯅꯠꯇ꯭ꯔꯒ ꯅꯨꯄꯤꯅ ꯐꯥꯔꯨꯕꯗꯩ ꯉꯥꯎꯔ ꯆꯠꯂꯕꯣ ꯑꯃꯨꯕ ꯑꯩꯒꯤ ꯑꯁꯥꯎꯕꯁꯦ ꯅꯉꯣꯟꯗ ꯂꯣꯏ ꯍꯥꯏꯗꯔꯛꯀꯅꯤꯀꯣ ꯏꯅ ꯏ ꯀꯥꯕꯅꯦ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦꯕ ꯅꯪꯅ ꯑꯗꯨ ꯌꯥꯝ ꯁꯥꯎꯔꯒ ꯂꯝꯕꯤꯗ ꯃꯨꯔꯨꯝ ꯁꯣꯜꯂ ꯆꯠꯂꯤꯗꯨꯕꯣ ꯑꯃꯨꯕ ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯏ ꯂꯥꯛꯑꯣ ꯀꯥꯗꯣꯝ ꯆꯠꯂꯒꯅꯦ ꯑꯝꯇ ꯐꯝꯃꯨꯁꯤ ꯂꯥꯛꯑꯣ ꯀꯗꯥꯏ ꯆꯠꯂꯨꯁꯦ ꯍꯥꯏꯅꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯄꯣꯊꯥꯐꯝ ꯕ꯭ꯔꯤꯖ ꯃꯄꯥꯟꯁꯨ ꯂꯩꯇꯕꯒꯨꯝ ꯇꯧ ꯀꯥꯏ ꯆꯠꯂꯨꯁꯦꯕ ꯈꯪꯗꯦ ꯑꯃꯨꯕ ꯀꯥꯗꯣꯝ ꯆꯠꯂꯒꯅꯦ ꯑꯝꯇ ꯐꯝꯃꯨꯁꯤ ꯑꯩꯁꯦ ꯀꯣꯛꯁꯦ ꯃꯊꯥ ꯌꯥꯝ ꯁꯥꯔꯦ ꯌꯨꯝꯗꯁꯨꯅꯦ ꯂꯩꯐꯝ ꯆꯥꯐꯝ ꯑꯝꯇ ꯈꯪꯗꯦ ꯍꯥꯏꯕ ꯀꯣꯛꯁꯦ ꯃꯊꯥ ꯌꯥꯝ ꯁꯥꯔꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯋꯥꯈꯜ ꯄꯣꯊꯥꯐꯝ ꯈꯪꯅꯕ ꯏꯅꯦ ꯇꯣꯝꯕꯤ ꯕꯦꯟꯗꯗ ꯄꯦ ꯑꯃꯃꯝ ꯄꯥꯏꯁꯤꯔꯣ ꯏꯁ ꯄꯥꯏꯔꯨꯁꯤꯔꯣ ꯌꯥꯔꯦ ꯊꯤꯔꯤ ꯈꯨꯊꯤꯗꯨꯒ ꯃꯤꯁꯤꯒꯁꯨ ꯈꯠꯆꯜꯂꯛꯏ ꯍꯩꯅꯗꯦ ꯏꯊꯤ ꯍꯦꯛ ꯊꯤꯔꯗꯅ ꯏꯕꯨꯡꯉꯣ ꯑꯗꯣ ꯑꯃꯨꯕ ꯈꯪꯗꯦꯁꯦ ꯀꯗꯥꯏ ꯑꯃ ꯆꯠꯂ ꯄꯣꯊꯥꯍꯧꯁꯦꯕ ꯑꯩ ꯀꯣꯛꯁꯦ ꯃꯊꯥ ꯌꯥꯝ ꯁꯥꯏꯕ ꯍꯣꯏ ꯑꯗꯨꯗꯤꯅ ꯑꯁꯥꯏꯗ ꯄꯨꯡꯕꯨꯁꯤ ꯁꯥꯏ ꯐꯝꯃꯨꯁꯤ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯀꯥꯟꯗꯦ ꯍꯥꯡꯂꯕ ꯑꯇꯤꯌꯥꯁꯤꯗ ꯏꯅꯤꯡ ꯇꯝꯅ ꯄꯥꯔꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯝꯒꯗꯕ ꯆꯦꯛꯂꯥꯁꯤꯡꯁꯦ ꯑꯩꯁꯨ ꯃꯈꯣꯏꯗꯧꯅ ꯄꯥꯏꯔꯒ ꯆꯠꯅꯤꯡꯕ ꯂꯝ ꯀꯣꯏꯅꯤꯡꯕ ꯂꯝ ꯌꯧꯕ ꯌꯥꯔꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯗꯕ ꯍꯥꯗ ꯎꯆꯦꯛ ꯅꯈꯣꯏꯁꯦ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯝꯒꯗꯕ ꯍꯥꯗ ꯎꯆꯦꯛ ꯅꯈꯣꯏꯁꯦ ꯐꯥꯔꯒ ꯆꯥꯔꯗꯤ ꯍꯥꯎꯔꯅꯤꯗ ꯏꯅꯦ ꯇꯣꯝꯕꯤꯒꯤ ꯑꯉꯥꯡꯗꯨꯒ ꯃꯥꯔꯤꯔꯗꯤ ꯍꯩꯅꯈꯤꯗ꯭ꯔꯦ ꯀꯩꯅꯣꯃꯨꯛ ꯌꯥꯗꯦ ꯆꯥꯒꯦꯒ ꯊꯛꯀꯦꯒ ꯃꯊꯤ ꯄꯨꯡꯉꯁꯦ ꯀꯨꯁꯤꯅꯦ ꯌꯥꯔꯕ ꯍꯣꯏ ꯀꯨꯁꯤ ꯑꯣꯏꯅꯤꯅ ꯅꯕꯨꯛꯇꯣ ꯁꯨꯝ ꯀꯪꯊꯣꯔꯛꯏꯗꯣ ꯑꯗꯣ ꯑꯃꯨꯕ ꯎꯆꯦꯛꯁꯤꯡꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯍꯥꯡꯂꯕ ꯑꯇꯤꯌꯥꯁꯤꯡꯁꯤꯗ ꯀꯣꯏꯄꯥꯏ ꯄꯥꯏꯔꯤꯁꯦ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯀꯣ ꯍꯩꯅꯈꯤꯗ꯭ꯔꯦ ꯑꯋꯣꯏꯕ ꯇꯣꯝꯄꯣ ꯀꯩꯗꯧꯔꯒꯦ ꯅꯪꯁꯦ ꯍꯟꯗꯛ ꯁꯛꯍꯦꯟꯅ ꯐꯥꯔꯨꯕꯗꯒꯤ ꯃꯄꯥꯟ ꯂꯤꯄꯥꯟꯒ ꯊꯣꯛꯈꯤꯗ꯭ꯔꯦ ꯀꯩꯗꯧꯔꯒꯦ ꯃꯌꯥꯝ ꯄꯨꯟꯕꯁꯨ ꯑꯝꯇ ꯌꯥꯎꯗꯦ ꯑꯩ ꯈꯜꯂꯨ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯏज्ꯖꯠꯁꯨ ꯂꯣꯏꯕ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯅꯪꯁꯨ ꯁꯥꯎꯅꯤꯡꯉꯤ ꯍꯥꯏꯁꯤꯅꯦ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯏꯅꯔꯦ ꯇꯥꯏꯅꯗ꯭ꯔꯗꯤ ꯑꯗꯨ ꯅꯨꯃꯤꯠꯇꯨꯗ ꯅꯪ ꯑꯩꯒ ꯆꯠꯂꯝꯃꯗꯤ ꯑꯗꯨ ꯊꯣꯛꯈꯤꯗ꯭ꯔꯣ ꯑꯩ ꯀꯌꯥꯝ ꯋꯥꯅ ꯌꯨꯝꯗ ꯆꯠꯂꯦ ꯅꯪ ꯈꯪꯕ꯭ꯔꯣ ꯑꯗꯣ ꯅꯪ ꯀꯥꯏ ꯆꯠꯀꯦ ꯊꯣꯔꯛꯏꯅꯣ ꯑꯣ ꯅꯣꯏꯗ ꯂꯥꯛꯀꯦꯅ ꯊꯣꯛꯂꯛꯄꯅꯦ ꯁꯦꯝꯕꯤꯗꯣ ꯊꯦꯡꯅꯗꯅꯅꯦ ꯃꯨꯠꯀ ꯂꯣꯏ ꯑꯣꯐ ꯑꯣꯏꯈ꯭ꯔꯦ ꯀꯔꯤꯅꯣ ꯃꯨꯠ ꯑꯣꯐ ꯍꯥꯏꯁꯤꯅ ꯅꯨꯡꯁꯤꯔꯩꯗꯣ ꯉꯔꯥꯡ ꯑꯩꯒ ꯑꯃꯨꯛ ꯍꯟꯖꯟꯅꯔꯦ ꯑꯗꯣ ꯃꯥ ꯍꯧꯖꯤꯛꯅꯦ ꯁꯦꯝꯕꯤ ꯄꯟꯕ ꯌꯥꯗꯕꯅꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤꯅꯦ ꯁꯌꯦꯟ ꯐꯨꯅꯤ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨ ꯇꯧꯅ ꯍꯥꯏꯌꯨꯀꯣ ꯁꯌꯦꯟꯁꯦ ꯀꯩꯅꯣꯝ ꯇꯧꯕꯅꯤ ꯅꯨꯡꯁꯤꯔꯩꯒ ꯂꯣꯏ ꯁꯜꯂ ꯇꯥꯖꯖꯅꯤ ꯑꯗꯨꯅꯕꯨ ꯃꯁꯝ ꯈꯣꯏꯕ ꯅꯨꯄꯤꯅꯕꯨ ꯀꯌꯥꯝ ꯐꯔꯝꯒꯅꯤ ꯊꯤꯔꯤ ꯈꯨꯊꯤꯗꯨ ꯌꯦꯡꯉꯣꯗꯅ
ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯃꯁꯥꯅ ꯈꯨꯝꯃꯨ ꯑꯗꯨꯝ ꯊꯣꯛꯄ ꯇꯥꯕꯅꯤꯗꯅ ꯐꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤ ꯁꯛꯍꯦꯟ ꯅꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡꯁꯦ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯋꯥꯔꯤꯗ ꯇꯣꯔꯣꯅ ꯁꯧꯔꯥ ꯐꯥꯕꯒꯤꯗꯣ ꯍꯦꯛ ꯃꯥꯜꯂꯗꯅ ꯏꯁ ꯍꯦꯔꯥ ꯅꯪꯁꯨ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯅꯨꯗ ꯁꯦꯝꯃꯤ ꯃꯍꯨꯠꯇꯅꯦ ꯅꯪ ꯃꯍꯨꯠ ꯁꯤꯅꯤꯀꯣ ꯎꯁꯤꯟ ꯁꯤꯟꯕꯒꯤ ꯋꯥꯐꯝꯗꯣ ꯑꯝꯇ ꯇꯣꯛꯈꯣ ꯃꯤ ꯑꯩꯁꯨ ꯍꯟꯗꯛ ꯕꯁꯟꯇ ꯂꯥꯛꯄꯒꯤ ꯋꯥꯈꯜꯒꯥꯁꯦ ꯏꯅꯧꯇ ꯅꯧꯋꯦ ꯕꯨꯡꯉꯣ ꯏꯃꯥ ꯀꯩ ꯍꯥꯏꯒꯦ ꯑꯩ ꯁꯤꯗ ꯂꯩꯌꯦ ꯀꯔꯤꯅꯣ ꯄꯪꯀꯧꯗ ꯀꯧꯋꯦꯕ 이마디네 낭제 가다이다 잘람도이노 칼루레네 세세세 바자데 nga리 칼레이죠 ꯑꯁ ꯉꯝꯃꯔꯣꯏ 이마 ꯑꯗꯨꯝ ꯂꯦꯞꯆꯣ 이마디 작품 다독ꯄ 야로이네 ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯍꯟꯇꯛ ꯃꯔꯛꯁꯦ ꯃꯄꯥꯡꯒ ꯁꯨꯡꯊꯣꯛ ꯊꯣꯛꯇꯤꯁꯤꯅ ꯏꯃꯥ ꯌꯥꯝ ꯍꯪꯂꯛꯀꯅꯨꯀꯣ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯍꯥꯏꯁꯤꯅꯦ ꯅꯪꯅ ꯍꯩꯅꯗꯦ ꯍꯥꯏꯔꯤꯁꯦ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯊꯌꯦꯃꯤꯅ ꯐꯥꯔꯨꯕꯒꯤ ꯑꯣꯏꯔꯝꯒꯅꯤꯅꯦ 이씨 ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯌꯥꯝ ꯋꯥꯏꯍꯦ ꯃꯤꯅ ꯍꯩꯅꯗꯦ ꯍꯥꯏ ꯃꯇꯗ ꯍꯣꯏꯅꯦ 이bungo ꯊꯌꯦꯝꯕꯤꯗꯣ ꯃꯥꯅ ꯇꯧꯏꯗꯣ ꯅꯨꯡꯉꯥꯏꯇꯦꯅꯦ ꯅꯪꯁꯨ ꯀꯣꯛ ꯂꯥꯎꯅ ꯏꯃꯧ ꯑꯣꯏꯅ ꯄꯨꯁꯜꯂꯛꯄꯗꯤ ꯀꯩ ꯀꯥꯏꯒꯦ ꯅꯨꯃꯤꯠꯇꯨꯗ ꯊꯌꯦꯝꯕꯤꯗꯣ ꯁꯤꯗ ꯄꯣꯔꯝꯃꯗꯤ ꯏꯃꯥꯅ ꯋꯥꯔꯤꯁꯦ ꯋꯥꯔꯝꯈꯤꯗ꯭ꯔꯥ ꯍꯥꯏꯕꯅꯦ ꯏꯃꯥ ꯑꯗꯨꯝ ꯅꯊꯟꯇꯅꯦ ꯄꯥ ꯉꯥꯡꯉ ꯂꯩꯍꯧꯔꯣ ꯄꯤꯔꯛꯑꯣꯁꯦ ꯑꯩ ꯆꯠꯂꯒꯦ ꯀꯔꯤꯅꯣ ꯈꯪꯗꯦꯃꯤ 이마ꯒ ꯄꯥꯕꯒꯁꯦ ꯑꯩꯅ ꯅꯣꯡꯃꯗꯤꯅꯦ ꯃꯆꯤꯟ ꯃꯦꯟꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯅꯣꯡꯉꯥꯟꯕꯗ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯁꯦꯝꯕꯤ ꯀꯔꯤ ꯆꯥꯟꯅꯔꯤꯒꯦꯕ ꯅꯣꯡꯃꯇꯁꯨ ꯅꯨꯡꯁꯤꯔꯤ ꯄꯜꯂꯧꯗꯅ ꯑꯩꯁꯨ ꯊꯥꯒꯠꯄꯤꯒꯦꯕ ꯍꯦ ꯏꯁꯣꯔ 이bungo ꯁꯦꯝꯕꯤꯗꯗꯤ ꯂꯩꯕꯤꯔꯝꯗꯕ ꯃꯥꯏ ꯃꯁꯛꯇꯣ ꯎꯕꯗꯅꯦ ꯑꯩꯗꯤꯅꯦ ꯇꯦꯡꯕꯤ ꯍꯧꯋꯦ ꯍꯥꯏꯁꯤꯅꯦ ꯑꯩ ꯇꯟꯕ ꯑꯃ ꯌꯥꯎꯋꯦꯍꯦ ꯑꯩ ꯑꯁ ꯇꯥꯗꯣꯡꯄꯣꯛꯅꯤꯅꯦ ꯊꯦꯡꯅꯅꯤꯡꯗꯕ ꯃꯤꯅ ꯀꯛ ꯊꯦꯡꯅꯩꯗꯨꯅꯤ ꯇꯧꯔꯤꯁꯦ ꯍꯦ 이bungo ꯀꯧꯕꯤꯔꯛꯇꯕ ꯇꯥꯗꯣꯡꯄꯣꯛ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯑꯁ ꯀꯧꯔꯦ ꯇꯟꯕ ꯑꯃ ꯌꯥꯎꯋꯦ ꯑꯩꯗꯤ ꯇꯥꯗ꯭ꯔꯣ ꯀꯧꯔꯤꯁꯦ ꯑꯁꯤꯗ ꯄꯣꯠ ꯑꯃ ꯂꯩꯒꯦ ꯇꯧꯕꯅꯤ ꯑꯣ ꯑꯗꯣ ꯁꯦ ꯌꯣꯡꯆꯥꯛꯁꯦ ꯈꯔ ꯄꯨꯈꯣ ꯌꯥꯔꯅꯤ ꯅꯪ ꯑꯗꯨꯝ ꯄꯨꯈ꯭ꯔꯣ ꯀꯩꯒꯤ ꯌꯥꯕꯅꯣ ꯁꯦꯝꯕꯤ ꯈꯔ ꯄꯨꯈꯣꯕ ꯌꯥꯔꯦꯕ ꯅꯪ ꯑꯗꯨꯝ ꯆꯥꯖꯔꯣꯕ ꯁꯦ ꯀꯔꯤ ꯌꯥꯕꯅꯣ ꯁꯦ ꯄꯨꯈꯣꯕ ꯁꯦꯝꯕꯤ ꯌꯥꯔꯅꯤꯕ ꯅꯪ ꯑꯗꯨꯝ ꯄꯨꯈ꯭ꯔꯣꯕ ꯌꯥꯔꯦꯕ ꯂꯧꯁꯟꯕꯤꯌꯨ ꯌꯥꯝ ꯍꯥꯎꯕꯅꯤ ꯅꯨꯡꯁꯤꯔꯦ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯅꯪ ꯁꯦꯟꯅꯕ ꯊꯣꯛꯂꯛꯄ ꯅꯪꯁꯦ ꯁꯦꯟꯅꯍꯧꯗꯕꯗꯅꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯅꯨꯄꯥ ꯐꯥꯕꯤ ꯌꯥꯝ ꯊꯣꯛꯂꯛꯏꯌꯦ ꯑꯗꯨ ꯅꯨꯡꯁꯤꯔꯦ ꯅꯪ ꯕꯖꯥꯔ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ ꯑꯥꯎ ꯆꯠꯇꯣꯏꯅꯤ ꯑꯗꯨꯗꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯒꯁꯤꯔꯥ ꯍꯣꯏ ꯑꯁꯦꯡꯕꯒ ꯆꯠꯈꯤꯅꯦ ꯕꯖꯥꯔꯗ ꯀꯩ ꯂꯩꯗꯣꯏꯅꯣ ꯇꯣꯝꯄꯣ ꯅꯪ ꯌꯥꯝ ꯁꯥꯎꯅꯤꯡꯉꯥꯏꯁꯤꯅꯤ ꯑꯩꯅ ꯍꯩꯅꯗꯦ ꯍꯥꯏꯕ ꯈꯪꯅ ꯅꯪꯅ ꯁꯨꯝ ꯎꯅꯔꯤꯁꯤ ꯀꯩꯒꯤꯅꯣꯕ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯑꯩꯅꯔꯅꯦ ꯃꯥꯅ ꯀꯧꯔꯛꯄꯅꯦ ꯃꯥꯅ ꯀꯧꯔꯛꯑꯦꯅ ꯅꯪ ꯑꯗꯨꯝ ꯎꯅ ꯂꯩꯔꯗꯤ ꯀꯃꯥꯏ ꯇꯧꯗꯣꯏꯕ ꯑꯩ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯅꯤꯡꯉꯛꯇꯣꯔꯦꯀꯣ ꯑꯗꯨꯏ ꯅꯨꯄꯤꯗꯣ ꯃꯃꯥꯏꯗꯣ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏ ꯈꯪꯈꯤꯗ꯭ꯔꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯥꯏꯁꯤꯅꯤ ꯑꯩꯅꯦꯅ ꯍꯩꯅꯗ꯭ꯔꯦ ꯃꯥꯏ ꯋꯥ ꯂꯣꯏꯁꯟꯈ꯭ꯔꯣꯅꯦ ꯑꯩ ꯌꯥꯝ ꯍꯩꯅꯗ꯭ꯔꯦꯕ ꯅꯪ ꯉꯔꯥꯡ ꯀꯥꯏ ꯆꯠꯄ ꯑꯩꯅꯒ ꯀꯧꯕ ꯈꯨꯝꯗꯃꯈꯩ ꯆꯠꯈꯤꯗꯨꯕꯨ ꯐꯣꯟꯒꯁꯤꯅ ꯄꯥꯏꯔꯛꯇꯦꯅꯦ ꯍꯥ ꯑꯗꯨꯕꯨꯔꯣ ꯏꯃꯥꯟꯅꯕꯤ ꯑꯃ ꯎꯅꯕ ꯆꯠꯄꯅꯦ ꯃꯣꯏ ꯁꯥꯏꯅꯤꯗ ꯑꯩꯗꯤ ꯅꯪꯅ ꯂꯣꯏꯔꯦ ꯀꯅꯥꯝꯇꯗ ꯌꯦꯡꯖꯗꯦꯀꯣ ꯌꯥꯔꯦ ꯆꯠꯁꯤꯂꯣ ꯑꯗ ꯄꯤꯅꯨ ꯂꯩꯔꯦ ꯈꯝꯃꯣ ꯁꯛ ꯐꯖꯕꯤ ꯌꯥꯝ ꯐꯖꯩꯅꯦ ꯏꯃꯥꯒꯤ ꯃꯃꯧ ꯑꯣꯏꯅꯤꯡꯉꯦꯗ ꯅꯪꯒꯤ ꯐꯤꯒꯔꯗꯨꯗꯤ ꯌꯥꯝ ꯐꯖꯔꯦꯍꯦ ꯇꯤꯟꯒ ꯇꯥꯒꯦ ꯇꯧꯏ ꯅꯤꯡꯒꯁꯤꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ ꯐꯖꯩꯅꯦ ꯃꯁꯥꯁꯦ ꯎꯕꯗ ꯍꯛꯆꯥꯡ ꯍꯦꯛꯇꯅꯤꯌꯦ ꯅꯪ ꯈꯛꯇ ꯅꯠꯇꯦꯅꯦ ꯆꯠꯈ꯭ꯔꯦꯅꯦ ꯑꯥꯏ ꯍꯣꯏ ꯂꯥ ꯁꯖꯥ ꯇꯣꯡꯂꯣ ꯊꯧꯔꯣ ꯀꯔꯥꯏ ꯃꯥꯔꯩꯔꯣ ꯍꯣꯏ ꯏꯁꯄꯦꯛꯇ ꯄꯤꯔꯛꯑꯣꯃꯤ 이베마
Kadai chꯠꯇꯣꯏꯅꯣ ꯅꯪꯕꯨ Hero 사기 도시 능. 마이 방송 악당아야. 솜디 ꯉꯧꯅꯦ ꯅꯪꯕꯣ 솜디 ꯀꯥꯏ ꯉꯧꯅꯦ ꯆꯠꯂꯤꯅꯣ ꯍꯥꯏꯕꯅꯤꯅꯦ ꯅꯃꯤꯠꯇꯨ ꯇꯥꯃꯣ ꯅꯪꯕꯣ ꯁꯛ ꯑꯗꯨꯒ ꯏꯕꯦꯝꯃ Hey. ꯍꯣꯏ Hey. ꯍꯣꯏ 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 Hey. ꯁꯛ ꯑꯗꯨꯒ ꯏꯕꯦꯝꯃ ꯑꯌꯥ ꯑꯩ 20 ꯈꯤꯇꯪ ꯋꯥꯏꯀꯣ ꯑꯩ 20 ꯊꯧꯏꯀꯣ 야, ꯌꯥꯝ ꯄꯣꯡꯉꯤꯀꯣ 셀레나까노, 셀레나까노. ꯌꯥꯝ ꯄꯣꯡꯉꯤꯀꯣ ꯌꯥꯝ 사ꯊꯤꯅ ꯄꯣꯡꯉꯤ ꯉꯁꯥꯏ ꯉꯥꯏꯁꯤ ꯇꯥꯗ꯭ꯔꯣ ꯅꯅꯥ ꯄꯪꯕ꯭ꯔꯣ ꯅꯪ ꯃꯁꯦ ꯁꯣꯝꯗ ꯁꯣꯝꯗ ꯂꯩꯊꯣꯔꯛꯑꯣ ꯂꯩꯊꯣꯔꯛꯑꯣ ꯑꯦ 농원에 난 와한테 갸롱네. 싸우잖아. 어이, 난 갸롱네 너. 집에 독세. 집에 떠물어. 집에 독스러. 집에 넘버도 하러. 집에 넘버도. 집에 빠이들어나 어이 행갈랭글 터글러 바이 바이바이 감세 미스 nga ko thopia kira Kay pangin na ba? ꯈꯣꯟꯗꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯀꯦꯡꯈ꯭ꯔꯦꯗ ꯁꯨꯝ ꯃꯤꯁꯦꯁ ꯁꯛ ꯐꯖꯕꯗꯨꯗ ꯑꯩꯁꯨ ꯄꯥꯝꯃꯤꯅꯤꯅꯦ Kari ba hꯧꯖꯤꯛꯀꯤꯗ? ꯐꯣꯟ ꯅꯝꯕꯔꯗꯣ ꯄꯥꯝꯃꯤꯗ hoine ahing na kay kaino wari kitang sanasidana Oh. Nakhoi ani ahumsina nusa sabaga khangdakai thabagi pisa thauri thatpagumna pholindaga leramisidi aigi number pambai ora masang semre yahe ai hangbige bima long ya ai oi ba Noina kamai tawdi miram da lai ma'am sina kai we khandri ha kai we udori ge khomo nasina khomo kai we no ge nupi sigi we no ge khomo 까오그랬네. kai khona he nai kho ha lawai 아유 잘라보나 봐네. ꯄꯨꯡ ꯀꯌꯥꯗ ꯁꯨꯇꯤ ꯊꯥꯒꯦ? ꯀꯨꯏꯗꯤ ꯀꯨꯏꯔꯦ ꯑꯩꯈꯣꯏꯅ ꯉꯥꯏꯔꯤꯁꯦ. halanida pung ani makai tasilabane ꯅꯣꯏ ꯇꯥ ꯇꯣꯝꯄꯣꯛꯁꯦ ꯃꯔꯝꯁꯨ ꯌꯥꯝ ꯃꯣꯛꯑꯦ. ꯃꯁꯛꯁꯨ ꯐꯖꯕ ꯅꯣꯡꯃ ꯍꯦꯟꯒꯠꯂꯛꯏꯌꯦ. adubudi sagenbi aigi thamogi mapunidana kaigino khangde aina mase asiam ngawrise asiam pamise mangonda khaktane aina yum pangena khanjarise mana nubi me hama koyasu kundo parengdi aina hukani khanjarine ꯁꯩꯍꯦꯟꯕꯤ, ꯅꯪ ꯇꯣꯝꯄꯣꯛ ꯇꯥꯟꯅꯔꯤꯁꯤꯕꯨ ꯐꯅꯗꯤ ꯀꯨꯏꯔꯦꯍꯦ. ꯃꯥꯅꯗꯤ ꯍꯟꯅꯕꯨ ꯌꯦꯡꯕꯤꯗꯦ. ꯑꯣꯏꯗꯧ ꯃꯥꯟꯗ꯭ꯔꯦꯗ. oinaba tawdoine ma phangdanadine lemna tharoi ꯁꯛ ꯐꯖꯩꯅ ꯌꯥꯝ ꯄꯨꯡꯖꯕ ꯇꯣꯝꯄꯣꯛꯅꯤꯗ. ꯈꯔ ꯂꯩꯔꯒ ꯈꯨꯏꯒꯤꯗꯣꯏꯅꯦ. ꯑꯗꯣ ꯁꯩꯍꯦꯟꯕꯤ, ꯅꯨꯡꯁꯤꯔꯒ ꯀꯣꯏꯅꯩꯗꯣ ꯅꯪꯁꯨ ꯀꯣꯛꯇꯣꯛꯑꯣ ꯀꯩꯅꯣ. ꯑꯣꯏꯗꯧ ꯃꯥꯟꯗ꯭ꯔꯦꯕ. tomba nang adu da lepo ai khoido am sawla kani ko ma phangdanadine ai sungdok toye nangwanda loi taina rakani ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯇꯣꯏꯕ ꯑꯩꯗꯤ ꯄꯦꯜꯂꯦꯗꯀꯣ ꯂꯥꯏꯁꯤꯁꯨꯕ ꯊꯦꯡꯅꯍꯟꯗꯕꯤꯅ ꯁꯣꯜꯂꯒ ꯍꯦꯛꯇ ꯊꯦꯡꯅꯍꯟꯕ ꯂꯥꯏ ꯃꯥꯁꯨ ꯇꯥꯊꯤꯔ ꯃꯥꯜꯂꯦꯗ warimta sanase ꯀꯔꯤ ꯋꯥꯏꯅꯣ ꯁꯦꯟꯕꯤ sum warinida yadragadi ngahan muke dumaina ꯁꯦꯟꯕꯤ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ ꯃꯤ ꯃꯥꯡꯗ ꯌꯥꯝ ꯐꯖꯗꯤꯌꯦ ꯅꯨꯄꯤꯅꯦꯅ ꯈꯔ ꯂꯤꯔꯤ ꯈꯣꯏꯕꯁꯨ ꯇꯝꯃꯨ aisune liri khori besa
khita tamgi tawbani adubu nangi naong na tawsidane hekta yadaba ado aina haibado karam kanda yage haino ai nang koi to sharuk ne kai mamai to inan jage ai di nang ne na khangi to ne ai di nu shire le ra na ai ni nang da kai haige ibani yi wai dane ma puslakna haibina tro ta to bo ai di yaro haisini ko ma koi babudi ai koi bana sathi ne fani ko ngai khoni nang na ma syam pa mi sibu ma ne ngodagi kai henge aina mangondagi sak phajabasu maramokpasu nang nusijabasu dhamma am heli hey wai nu shiraina ne thok ang hundo amadi ta to pok na wazani da ai di nang adum nusidaw leire waning dragana ai ga koiner sa habani da ai ta to po Kamo. kana ma chamine china Salo. Angang tu sala amiro. kana no hujiki to na Kana sun nate da. aduna ra na sa dhumang na pikai to na Is adu nate he. Ta tong po nang sima. Ai di ne nang khakta ni. Nang na khangi du mangai. phai nang changu ai ju tuition chalu hi horen tu chalo padana kada dum chalu ya bro Ta tong po. Ai pharak ta dau ma le ba. Ko na unarase. Ai changu ge ko. kana number no sina tu color denge tu color to thok tini kana number no sina hello hello chaksarbo kana ai ne khangrabo ai di ai haibati nangonda toina tanabi ai number je kana de loge nangi number na lona ingonda pau pirakpa as masi block thamdan yada amu bose khang Hello? hai sono ai na mo ko chan chal si ke no Tumbo, kai leirage? is kai le rage ne nang ai na mo je semi pitho je kai no ba ha na yam pining bra ba Eh, noi sayamine yum ida laaga dharna bu phambu rally bu chatpu ai khangma ngamda dam pigramne adu kai dorage nate ai na hena da nu pi je na sum to thamo yare ko thamo nushiri to phone to ge आपने जिस व्यक्ति को कॉल किया है वह अभी दूसरी कॉल पे व्यस्त है कृपया आपने जिस व्यक्ति को कॉल किया है वह अभी दूसरी कॉल पे व्यस्त है कृपया प्रतीक्षा करें या आपने जिस व्यक्ति को कॉल किया है वह अभी दूसरी कॉल पे व्यस्त है kana ma wa shani ju प्रतीक्षा करें या कुछ समय बाद ai di ko ai kari ji ju kana na samjang ga no khang de ba ngasai de kem tawjada ba ne ba se adu ga hojik sine yarak te ba madu gi sem bi ha ba khumu thopi to madu mu thengna ba tari ne phane am thina dar ba hona ba ne adu bi ekta ya de ne kari bitano khang de ba
ꯑꯩꯕꯨ ꯍꯦꯛꯇ ꯍꯨꯏ ꯌꯪꯊꯣꯡ ꯇꯥꯟꯅꯕꯒꯨꯝꯅ ꯍꯦꯛꯇ ꯇꯥꯟꯅꯔꯛꯀꯅꯦꯕ ꯈꯨꯃꯨ ꯊꯣꯛꯄꯤ ꯑꯔꯤꯕꯤ ꯀꯔꯤ ꯒꯥꯔꯤ ꯈꯨꯊꯧꯅꯣ ꯁꯤꯕꯣ ꯂꯝꯕꯤ ꯃꯇꯥꯏꯗ ꯆꯠꯂꯤꯕ ꯑꯩꯕꯨ ꯍꯣꯔꯣꯟꯒ ꯈꯣꯡꯖꯤꯜꯂꯦ ꯋꯥꯅꯦ ꯇꯥ ꯇꯣꯝꯄꯣ ꯌꯨꯝꯗ ꯍꯜꯂꯗꯣꯏꯔꯣ ꯑꯩꯒ ꯆꯠꯈ꯭ꯔꯁꯤꯗꯅ ꯌꯥꯔꯅꯤꯗ ꯑꯩ ꯑꯗꯨꯝ ꯆꯠꯆꯈ꯭ꯔꯒꯦ ꯑꯩ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯆꯠꯇꯧ ꯂꯩꯌꯦꯕ ꯑꯩ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ ꯀꯣꯟꯅ ꯎꯅꯔꯁꯤꯀꯣ ꯃꯁꯛ ꯑꯁꯤꯒ ꯏꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯔꯦꯗꯅ ꯑꯩ ꯀꯤꯕꯤꯒꯁꯨ ꯇꯧꯔꯤꯌꯦ ꯇꯥ ꯇꯣꯝꯄꯣ ꯅꯪ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗ꯭ꯔꯦ ꯑꯥꯏ ꯑꯁꯤꯒꯤ ꯁꯦꯝꯕꯤ ꯑꯁꯦ ꯑꯣꯊꯣꯛꯅ ꯃꯃꯥꯏꯁꯦ ꯀꯥꯏ ꯈꯪꯈꯤꯗ꯭ꯔꯦꯗ ꯌꯦꯡꯉꯨꯅꯦ ꯃꯥ ꯇꯧꯔꯤꯁꯦ ꯅꯨꯡꯁꯤꯔꯩꯁꯤꯗ ꯃꯥꯅ ꯆꯒꯠ ꯆꯒꯠ ꯈꯨꯝꯃꯤꯁꯦ ꯌꯦꯡꯉꯨꯅꯦ ꯑꯁ ꯑꯩꯗꯤ ꯌꯥꯝ ꯐꯨꯅꯤꯡꯉꯤꯗ ꯃꯁꯤ ꯅꯨꯄꯤꯁꯦ ꯃꯥꯅ ꯑꯩꯈꯣꯏꯕꯥꯅꯤꯒꯤ ꯃꯔꯛꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯠꯂꯤꯁꯦ ꯀꯔꯤꯒꯤꯅꯣꯕ ꯈꯪꯅꯦꯕ ꯁꯦꯝꯕꯤ ꯅꯪ ꯅꯍꯥꯟꯗꯁꯨ ꯃꯥꯅ ꯐꯥꯏꯌꯦꯅ ꯁꯥꯎꯅꯕꯗ ꯍꯟꯖꯤꯟꯅꯕ ꯀꯨꯏꯗ꯭ꯔꯤꯕꯅꯦꯕ ꯑꯩꯗꯤꯕꯀꯣ ꯃꯈꯧꯔꯤ ꯆꯔꯝꯕꯁꯦ ꯄꯦꯟꯕ ꯃꯦꯈꯥꯏꯗꯅꯕ ꯈꯪꯅꯤꯗꯅ ꯁꯦꯝꯃꯤꯅ ꯌꯥꯗꯦꯀꯣ ꯉꯁꯤꯗꯤ ꯉꯥꯏ ꯂꯩꯔꯝꯃꯤꯀꯣ ꯑꯩ ꯉꯁꯥꯏ ꯍꯥꯏꯗ꯭ꯔꯣ ꯃꯪ ꯅꯨꯡꯉꯥꯏꯔꯝꯃꯦꯅ ꯁꯦꯝꯕꯤ ꯋꯥꯔꯤ ꯑꯝꯇ ꯁꯥꯁꯤ ꯀꯔꯤ ꯋꯥꯔꯤ ꯁꯥꯁꯦ ꯍꯥꯏꯅꯣ ꯅꯪꯅ ꯅꯃꯥꯏ ꯑꯁꯥꯝ ꯀꯥꯏ ꯈꯪꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥ ꯅꯪꯁꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯑꯩꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯃꯌꯥꯝ ꯃꯥꯡꯗꯦ ꯏꯀꯥꯏꯕ ꯅꯪꯒꯤ ꯏꯀꯥꯏꯕꯅꯣ ꯍꯥ ꯇꯥ ꯇꯣꯝꯄꯣꯛ ꯅꯪꯅ ꯍꯥꯏꯁꯦ ꯇꯣꯝꯕ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯪ ꯑꯩ ꯀꯌꯥꯝ ꯄꯥꯝꯒꯦ ꯍꯥ ꯑꯩ ꯀꯌꯥꯝ ꯄꯥꯝꯒꯦꯕ ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯔꯁꯨ ꯑꯩꯅ ꯅꯪ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗꯦ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯔꯦ ꯏꯕꯥꯅꯤꯒꯤꯃꯛꯇ ꯌꯦꯠꯂꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥ ꯅꯪ ꯀꯌꯥꯝ ꯌꯦꯠꯅꯤꯡꯒꯦ ꯍꯥ ꯃꯇꯨꯡ ꯃꯅꯥꯎꯅꯦ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯑꯩꯕ ꯄꯤꯒꯦ ꯈꯜꯂꯕ ꯅꯪ ꯑꯩꯅ ꯇꯧꯔꯛꯄꯗꯣ ꯅꯃꯤꯠ ꯊꯤꯟꯅ ꯌꯦꯡꯉꯨ ꯅꯪ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯅꯨꯄꯤꯅꯤꯅꯅꯦ ꯑꯩꯅ ꯅꯪꯁꯦ ꯀꯩꯁꯨ ꯇꯧꯕꯤꯗꯕꯁꯤꯗ ꯑꯩꯉꯣꯟꯗ ꯁꯨꯝ ꯍꯦꯟꯖꯜꯂꯛꯑꯦꯅꯦ ꯍꯥ ꯁꯨꯝ ꯍꯦꯟꯖꯜꯂꯛꯑꯦꯕ ꯅꯃꯥꯏꯗꯣ ꯈꯔ ꯏꯀꯥꯏꯌꯨ ꯀꯞꯁꯤꯟꯅꯗꯅ ꯀꯥꯟꯅꯔꯣꯏꯅꯦ ꯉꯁꯤ ꯌꯥꯕ ꯅꯨꯃꯤꯠꯁꯤꯗꯒꯤꯅꯦ ꯅꯪꯒꯤ ꯅꯁꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯃꯥꯡꯗ ꯑꯣꯜꯂꯛꯀꯅꯨ ꯈꯪꯉꯕ ꯀꯩꯅꯣ ꯍꯟꯇꯛ ꯃꯔꯛꯇꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯦ ꯏꯆꯤꯛ ꯆꯤꯛꯏꯗ ꯍꯥꯟꯅꯗꯤ ꯁꯦꯝꯕꯤꯁꯦ ꯁ꯭ꯋꯥꯏꯗ ꯍꯦꯛ ꯅꯨꯡꯇꯤꯒꯤ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯟꯇꯛꯇꯤ ꯎꯈꯤꯗ꯭ꯔꯦ ꯀꯔꯤꯅꯣ ꯃꯥ ꯎꯗ꯭ꯔꯒ ꯑꯩꯅꯁꯨ ꯈꯣꯏꯔꯥꯡꯉꯤꯁꯤꯅ ꯀꯔꯤꯒꯤ ꯊꯥ ꯑꯃ ꯍꯦꯜꯂꯛꯂꯦ ꯃꯥ ꯎꯈꯤꯗꯕ ꯀꯔꯤꯅꯣ ꯑꯩꯅ ꯍꯟꯇꯛ ꯃꯥꯒꯤ ꯋꯥꯈꯜ ꯈꯜꯂꯛꯏꯁꯤꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯍꯥꯏꯐꯝ ꯈꯪꯗꯅ ꯋꯥꯔꯤꯕ ꯃꯤꯠꯁꯤꯁꯨ ꯃꯤꯀꯨꯞ ꯑꯃ ꯎꯏꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤꯁꯤꯅ ꯀꯔꯤꯒꯤ ꯀꯩꯅꯣ ꯑꯩꯅ ꯇꯨꯝꯊꯒꯦ ꯇꯧꯕꯗ
Magi nomi ba. Minokse heta urapa. Nahan aina mangonda atuk thina sairuraga. Kaino ai thamoisina su khoirangijina. Ngarangsu lambi da lebra yengi udi. Ai gi tungdasu tanarakidre. Mabu udabada aina su warisina kari. Magi saktamdo kayeng hek yingningaida. I kadana masi mayumna tok chaluni sa. Karino, pung 11 makhai tarasi fawba olai leijina kanaga wari sanai jano. Kaino, ai wakhansina semi ngata khalejina. Kaino mano olai leiraga aina nungaiti sina karigi sauningi sina karigi. Kaino nang aduda mangal leijuna. Amuba. Ai hanta wakhanse iwada wai. Tumbasu yade, chabasu yade. Karigi chabi yadriba. Tumna kaigi yadriba. Ai karimta khangde. Nungsirai pau phau tabi nungaidriro. Nateda, koireda magadi pau phau na daba. Ado, nang sembido nungti yunabra. Ha. Kariba tombo. Sayen bi aiba. Hoi, hatang marakse. Ma udaba yam koire. Ado, nahangai di adum thengnabani. Hantak thaho marija ugitaba koire. Adugi amu ningdaba nupido. Handa uning leisina kamai toino. Ai khangde. Magi saktam wakhansidani khallaga leiriba. Ai gi tungdasu nahawaide sosor iner leibani. Adusu haujikti ukidre. Haujikti ne sosor inai khalurgane. Yengubada masungay uramdaba. Adu muba aina yam nungaitaba masu tawre. Kay nungaitaba no? Thaho marigi mamangdana ai mangonda tina chairure. Karigi chairiba nangde? No maina lambida halakpada nusirega maga lebina lerami. Aduda kai hainenodi khangde. Ada mana nusireda tina chaibadona tawbaduda aina sauningdana mangonda ngangure. As amuba khangde aisu gyang amda tahaudre. Hek chairubu namitudagi ngasi fawba tumbasu yade chabasu mata yade. Somdana imanga pabagana ne nupi pusalo na ne. As ai Adudi nungsirai wari sanarodana. Ho ado masu phone toroktre. Aina tabusu paidre. Aduda mu marak sida sembi wakhalom khalaibani. Pare amuba aisu chalage nangju na thok tawro. Hoi, nang yumda chalu ko. Amu ngaw leramni. Mi thonga naga phamunu ko. Masidiba.
ꯁꯦꯝꯕꯤ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯑꯁꯤꯗ ꯃꯤ ꯑꯃ ꯎꯅꯔꯨꯕꯅꯦ ꯀꯅꯥꯏ ꯃꯤꯅꯣ ꯇꯥ ꯇꯣꯝꯄꯣꯛꯄꯨ ꯀꯥꯏ ꯆꯠꯂꯨꯕꯅꯣ ꯑꯩ ꯑꯃꯨꯕꯣꯏꯗ ꯁꯨꯝ ꯂꯥꯛꯑꯝꯕꯅꯦ ꯑꯗꯣ ꯅꯪ ꯅꯍꯥꯟꯒꯩ ꯀꯥꯏ ꯂꯩꯔꯨꯒꯦ ꯎꯗꯕꯁꯨ ꯌꯥꯝ ꯀꯨꯏꯔꯦ ꯌꯨꯝꯗ ꯁꯨꯝ ꯂꯩꯗ ꯑꯗꯣ ꯇꯥ ꯇꯣꯝꯄꯣ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯝꯇ ꯉꯥꯏꯈꯨꯑꯣ ꯀꯩ ꯍꯥꯏꯒꯦ ꯇꯥ ꯇꯣꯝꯄꯣ ꯍꯧꯖꯤꯛ ꯆꯠꯈꯤꯕ ꯅꯨꯄꯥꯗꯣ ꯀꯅꯥꯅꯣ ꯍꯌꯦꯡꯒꯩ ꯆꯠꯃꯤꯟꯅꯒꯅꯨꯀꯣ ꯑꯩ ꯈꯔ ꯅꯨꯡꯉꯥꯏꯇꯦꯕ ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯌꯣ ꯋꯥꯗꯣ ꯑꯁ ꯀꯣꯛꯀ ꯂꯣꯏ ꯉꯥꯎꯔꯦꯗ ꯃꯥ ꯍꯦꯛ ꯎꯕꯒ ꯑꯩꯅ ꯅꯍꯥꯟꯒꯩ ꯋꯥꯔꯝꯕ ꯁꯥꯎꯅꯤꯡꯕ ꯃꯌꯥꯝꯁꯦ ꯀꯔꯤꯅꯣ ꯀꯣꯛꯄꯗꯧꯅ ꯇꯧꯋꯤꯗ ꯋꯥꯈꯟꯒꯁꯦ ꯏꯌꯥꯡ ꯍꯦꯛ ꯌꯥꯡꯉꯤꯗ ꯃꯥ ꯎꯔꯒ ꯑꯩꯅ ꯄꯥꯈꯠꯄ ꯊꯃꯣꯏꯒꯤ ꯃꯤꯍꯨꯟꯁꯨ ꯆꯣꯡꯉꯛꯄ ꯑꯁ ꯑꯩ ꯀꯣꯛꯀ ꯂꯣꯏ ꯉꯥꯎꯔꯦꯗ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯩꯗ ꯅꯍꯥꯛꯁꯦ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯍꯟꯇꯛ ꯃꯥ ꯁꯨꯝ ꯎꯅꯤꯡꯉ ꯂꯩꯖꯅꯤ ꯃꯥ ꯍꯦꯛ ꯎꯗꯤ ꯐꯥꯎꯕ ꯍꯩꯅꯤꯡꯗꯕ ꯐꯥꯎꯔꯤꯁꯤꯅ ꯀꯔꯤꯒꯤ ꯀꯥꯟꯗꯦ ꯃꯥꯒꯤ ꯅꯝꯕꯔꯁꯦ ꯆꯠꯄ꯭ꯔꯥ ꯌꯦꯡꯒꯦ ꯃꯥ ꯎꯔꯒꯅꯦ ꯏꯁꯥꯁꯦ ꯏꯅꯨꯡꯗ ꯅꯨꯡꯉꯥꯏ ꯑꯋꯥꯕ ꯋꯥꯈꯟꯒꯁꯦ ꯍꯦꯛꯇ ꯐꯕ ꯀꯩꯅꯣ ꯐꯣꯟ ꯄꯥꯏꯗꯣꯏꯁꯤ ꯑꯃꯨꯛꯀ ꯇꯧꯁꯟꯒꯦ ꯍꯜꯂꯣ 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 ꯁꯌꯦꯟ ꯆꯥꯛ ꯆꯥꯔꯕꯣ ꯍꯣꯏ ꯆꯥꯔꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯏꯔꯣꯜꯂꯦ ꯑꯗꯣ ꯇꯥ ꯇꯣꯝꯄꯣ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯧꯔꯛꯀꯦ ꯃꯤ ꯂꯥꯛꯑꯦ ꯀꯅꯥꯏ ꯃꯤꯅꯣ ꯍꯜꯂꯣ ꯁꯌꯦꯟ ꯍꯜꯂꯣ ꯍꯜꯂꯣ ꯀꯅꯥꯏ ꯃꯤꯅꯣ ꯃꯥ ꯂꯥꯛꯑꯦ ꯍꯥꯏꯁꯤꯕꯣ ꯆꯠꯂꯒ ꯌꯦꯡꯉꯨꯒꯦ